Online Manipurgi numidangi pau mi ing tabiriba pumnamak puthoi laisrumna khurumjari ahanbada maruoiba pau Komrem haiba federal body dagi toktuna kom furup ama oina leiragani sarto Kom Union Manipurgi ngasi ahanba phongkhiba Annual Assembly na kom furup Komrem haiba federal body adudagi toktuna kom haiba furup ama oina leiragani haina Kom Union Manipurgi President Sarto ahau kom na phongdokre Wafam asi New Chekongi KR Land Community Hall da pangthokhiba paumi singa unaba amada wafam asi sarto ahau komna phongdokhibani mahang na makha na hai ngasigi numit October 5 asi kom furuki oinadi khwaidagi maruoiba numit amo haibadu oire 1990 dagi chiru amadi aimol ga pulaga komrem haina lakhiba adu ngasidagi kom furup oina ta sengna leire haiki Tangai fadana kom furup kisu union ama leitaba yadabana furup asigi village chief amadi luchingba sing tanaraga constitution amagi makhada furup asi tongana hingnaba waref laubani kom union manipurgi constitution gi maruoiba pandamdi manipurgi integrity kahendaba hingminariba furup sing nungsi chanana leiminaba haibasini karigumba masida miyoi kharana masa masagi aningba pamagi matung inna thabak toromlabadi madu union ga mari leinade Manipur da hojik tholiba irang asida kom furup na kanagi michangda su lepa leite neutral oina leigani Manipur gi mahosagi fibam da hanjilaknaba furup singi marakta amaga thajana daba leiribasi kokhanduna mamangai degi nungsi chanana leiminarakpa fibam adu hanjil hannaba lamdam asida leiriba CSO sing amadi Manipur lengang na honabiu haiki khatarakpa data Kuki Zo singbu CHATNA KANGLONGI WANGMADA ST list ta hapsinduna leiribasi lauthokhinaba SC da wakalagani MMTU Manipur da Myanmar dagi foreigner oina changsilaklaga logi wangmada khunda laita duna leishiliba Kuki Zo singbu Constitution gi CHATNA KANGLONGI WANGMADA ST list ta hapchinuna leiribasi lauthoknabagi damak MMTU na Supreme Court wakatuna achumba wayal chathabina bathabak lokhalagani haina MMTU gi organization secretary gi cherol amana hairi Cherol asina makha taribadi Myanmar dagi leptana changsilagliba foreigner sing asibu India gi voter list ta hapchin bagi mathakta ST list su yohan ba haibasi India da chatnariba constitution gi mayoktani India na Manipur haiba lamdam asidagi mitop changsilakpa thingnaba leiriba foreigner act 1948 pusu phongna khungaw na bada natana lamdam asigi Yelhoumigi singi kangkhul muthana ba hotna bada afongba amasung aron balalong kaya chathari Manipur da khunda silakliba Kuki Zo sing asi lamdam asigi Yelhoumigi nate haibasi puwari na sakini ing 1834 faubada Manipur da Kuki Zo sing khul ama fauba leiramde Kuki Zo sing ase Myanmar dagi foreigner amadi refugee oina changsilakhibani ing 1941 gi mamang faubada yum kumarpan leiba mafam amabu Kuki khul ama oina sakhangnaba manangnakpada leiba naga khulgi village chipta chahi amagi lupa ahum gi changda tax thiduna khundaba yahalami makhatabada 1941 da Manipur state darbarna amuk chahi amada lupa taruk ki changda tax pi bagi order amathoki 1973 faubada Manipur da changlakhiba Kuki refugee singna India government amadi Manipur government da kayarak hanna tongan ba makhoi relief amasung rehabilitation gi damak mateng pangbina bagi damak aiba cherol kaya thakibagi hojik leiriba document sing asina lengraba sakhini 1950 da Kuki Zo sing ST list ta hapchin bahurakhiba aduna 1956 da any Kuki Zo haiba tam ama hapchin duna Myanmar dagi leptana changsilagliba Kuki Zo sing asigi lamthungpham khundafam ama semgatuna lakhi Indian Constitution na proof amana ST list yauba haibasi hana khundaduna leiraklaba Yelhoumigi khaktana oigadabani haibasi yamna mayek sengna palli ST list yauba haibasi da tangai fadana proof adugi criteria mangadi soidana yaugadabani hairi foreign nation amadi refugee amatana ST list yauba yade Kuki Zo sing asidi Myanmar da su Yelhoumigi list fauba yaude 2011 da India gi Supreme Court na amadi 2023 da Delhi High Court na takiba ruling amagi matung ina Yelhoumigi na tabakana amatana ST list yauba yaroi haujik su India gi state Kharada ST list yauramba furup sing ST list ki lauthokhiba leiri adubu Manipur dadi mitop sing nongmagi sangsilaktuna khundarak paleptri mitop sing asina ngasidi Yelhoumigi mitei sing dalanda duna leibak thugai duna munana ba honarakli masida India lengang nasu sogotpagum tauri Manipur na India da 1949 da tinkraba matung da furup asigi masagi hana leijaramlaba political economy socio-culture identity pumnama kangkhong saihanki Manipur asi mitoki hithangpham ama ohenabagi dama Kuki singi machanupa singna anoba khul kya semgatuna ningthau oiba yanabagi damak chieftainship ki chatnabi lenga asina yoktuna thamlakli hojik Yelhoumigi maitai furup asina ngasigi political land
ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤ ꯑꯃꯗꯤ ꯅꯥꯠ ꯀꯜꯆꯔ ꯉꯥꯛꯆꯗꯨꯅ ꯍꯤꯡꯕ ꯉꯝꯗꯅꯕ ꯂꯝꯕꯤ ꯊꯤꯕꯗ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤꯅ ST ꯂꯤꯁꯇ ꯆꯟꯅꯕ ꯍꯥꯏꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯥꯡꯗ ꯇꯥꯔꯕ ꯊꯧꯗꯥꯡ ꯑꯃꯅꯤ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥꯅ ꯂꯥꯈꯠꯂꯕ ꯐꯨꯔꯨꯞ ꯑꯁꯤꯅ ꯊꯦꯡꯅꯗꯕ ꯃꯨꯛꯅꯗꯕ ꯌꯥꯗ꯭ꯔꯕ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ST ꯂꯤꯁꯇ ꯆꯟꯕ ꯍꯥꯏꯕꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯖꯩ꯫ ꯃꯁꯤꯗ ꯏꯔꯩꯕꯥꯛ ꯏꯖꯥꯇꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ, ꯐꯨꯔꯨꯞ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯟꯕ ꯄꯥꯝꯂꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯐꯣꯡꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯊꯣꯛꯇꯨꯅ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯏ꯫ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯊꯑꯣꯏꯔꯛꯇꯕ ꯇꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯔꯤ꯫